ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯔꯥꯍꯨꯜ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯕꯥꯁꯤ ꯈꯣꯡꯕꯗꯤ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯕꯥꯁꯤ ꯈꯣꯡꯂꯒ ꯄꯩꯁꯥ ꯈꯔ ꯈꯔ ꯇꯥꯟꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯈꯣꯟꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯄꯣꯊꯥꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛꯇꯕꯨ ꯇꯥꯈꯤꯒꯦ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯕꯥꯁꯤ ꯃꯈꯣꯜ ꯑꯁꯤꯅ ꯏꯃꯥꯒꯤ ꯊꯃꯣꯏꯕꯨ ꯄꯦꯜꯍꯜꯂꯦ꯫ ꯊꯥꯒꯠꯆꯔꯤ ꯏꯃꯥ, ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛ꯫ ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯁꯅꯥꯒꯤ ꯀꯣꯏꯟ ꯑꯁꯤ ꯑꯆꯝꯕ ꯅꯠꯇꯦ, ꯃꯁꯤ ꯃꯦꯖꯤꯛꯀꯤ ꯀꯣꯏꯟꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯃꯦꯖꯤꯛꯅꯤ ꯍꯥꯏꯕ? ꯅꯆꯥꯕꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯍꯟꯕꯤꯔꯝꯃꯨ ꯏꯃꯥ꯫ ꯏꯆꯥꯅꯨꯄꯥ, ꯉꯁꯤꯗꯒꯤ ꯅꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕ ꯉꯝꯖꯔꯣ꯫ ꯉꯁꯥꯏꯒꯤ ꯏꯃꯥꯗꯨꯅ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕ? ꯑꯃꯨꯛꯇꯕꯨ ꯌꯦꯡꯒꯦꯅꯦ꯫ ꯑꯩꯕꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕꯒ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯇꯨꯝꯊꯔꯝꯃꯤ꯫ ꯔꯥꯍꯨꯜꯅ ꯍꯧꯒꯠꯂꯛꯄꯗ ꯃꯍꯥꯛꯀꯤ ꯑꯔꯤꯕ ꯕꯥꯁꯤ ꯑꯗꯨ ꯁꯅꯥꯒꯤ ꯐꯖꯔꯕ ꯕꯥꯁꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯁ, ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ? ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ? ꯑꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥꯅꯦ? ꯑꯃꯨꯛꯇꯕꯨ ꯈꯣꯡꯂꯒ ꯌꯦꯡꯒꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯈꯣꯡꯕꯒ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯕꯥꯁꯤ ꯃꯈꯣꯜ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯁꯍꯔ ꯑꯗꯨ ꯄꯨꯡꯅꯤꯟ ꯅꯤꯜꯂꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃ ꯂꯥꯛꯇꯨꯅ ꯅꯍꯥꯛꯀꯤ ꯕꯥꯁꯤ ꯑꯗꯨ ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛꯇ ꯈꯣꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯆꯕꯅꯤ꯫ ꯍꯣꯏ, ꯑꯩꯍꯥꯛ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯗꯨ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯕꯥꯁꯤ ꯑꯗꯨ ꯈꯣꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯣꯡꯕ ꯂꯣꯏꯔꯛꯄꯗ ꯃꯌꯥꯝ ꯑꯗꯨ ꯈꯨꯕꯥꯛ ꯍꯧꯅ ꯍꯧꯅ ꯈꯨꯔꯝꯃꯤ꯫ ꯏꯆꯥꯅꯨꯄꯥ, ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯄꯨꯡꯄꯦꯟ ꯄꯦꯜꯍꯜꯂꯦ꯫ ꯁꯦ, ꯅꯍꯥꯛꯀꯤ ꯑꯋꯥꯃꯟ꯫ ꯏꯅꯤꯡꯊꯧ, ꯅꯍꯥꯛꯀꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜ ꯑꯁꯤꯅ ꯂꯥꯏꯔꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯖꯩ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯀꯠꯊꯣꯛꯄ ꯑꯗꯨꯗ ꯄꯦꯟꯖꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯏꯄꯥꯅ ꯐꯝ ꯑꯃ ꯄꯤꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯔꯥꯍꯨꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯕꯥꯁꯤ ꯈꯣꯡꯂꯝꯕ ꯂꯝꯕꯤ ꯃꯅꯥꯛꯇꯨꯗ ꯃꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯂꯥꯏꯔꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯈꯤ꯫